Manipur University ki VC na Khuju Muju Touba recruitment process ta Mawong Tadaba kaya Leptana CHATHARAKLE HAIDUNA KSA na VC ki office so LONSINKHRE ngasi nungthil pung 12 ga minute kulom tarakpada Kangleipak Students Association KSA gi thomi singna Manipur University ki VC ki office adu so LONSINKHRE VC na Mawong Maril Tadaba kaya CHATHARAKPANA UMU asi lekha tahanbada natana asoibasing semdoknaba KSA na kayarak hairabesu thausadabagi mayokta ahenba khongthang oina ngapigani ahanba khongthang oina VC ki office so LONSINKHRE masigi matung tarakpada hena kanba khongjang lakani haina KSA ki maiketigi akanba wafam thamlakli Hojik Manipur ki BC oriba Norem Lokendrona akoi ki masagi BC office asu masagi marnai ki office ki ta tonung toba adigi akoi ki human resources ama oiriba akoi ki Manipur University su samon amot pakayana pik thalaba university mo oilapa masida natna akoi statutory post oba tamda masana statutory post oba tamda niyom kaiba adigi MU de leiba akoi amot pasadaba mayam adigi hojik ngrang na han recruitment togi recruitment process togi examination togi nanti posting ki thabusing asu ju visitor ne akoi ascent togi bida CR approve togi bida hekta virally hajalage hekte recruitment process tokshan ba sigum phatraba kaya ase Manipur University ki leiba BC oiriba Norem Lokendro se khudek lokthokadamni ma loktri pawda KSA na akoi khongson halwa hai wo phang thamjal